ꯂꯝꯗꯝ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯗꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ MLA ꯃꯁꯦꯟ ꯍꯥꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯔꯝꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟꯒꯤ ꯒꯣꯗꯥꯎꯟ ꯑꯃꯗꯒꯤ ꯂꯧꯁꯥꯜꯅ ꯐꯥꯒꯠꯂꯛꯈꯤꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯕꯦꯒ 100 ꯍꯤꯌꯥꯡꯂꯝ ACꯒꯤ MLA ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯔꯥꯙꯦꯁ꯭ꯌꯥꯝꯗꯒꯤ ꯋꯥꯕꯒꯥꯏ ACꯒꯤ MLA ꯗꯣꯛꯇꯔ ꯎꯁꯝ ꯗꯦꯕꯦꯟꯅ ꯄꯨꯔꯒ ꯊꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯍꯥꯔ पुहनखꯤꯕ ꯋꯥꯕꯒꯥꯏ ACꯗꯅ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯂꯧꯃꯤ ꯑꯃ ꯉꯁꯤꯗꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ngasi wabagai lamkhaida hianglam ACgi MLA Yumnam Radhesham amadi wabagai ACgi MLA Dr. Usham Deben ani punna saruk yaduna pangthokiba paumisinga unaba amada MLA Dr. Usham Deben na haikhe tha asigi haukiba tang 12 da Kaching District ki wabagai lamkhaida Urea Harbek Chamri paisinduna losinduna thamle haina Losal na haikiba har singadu black karbar taunaba thamba har natte Kendra gi lomi singda yenaba hianglam ACgi MLA Dr. Yumnam Radhesham dagi pubani Mahana makhatana fondokibada wabagai ACgi oina handaki lawrok asigi Urea Harbek lising nipan mathau tabada Agriculture Department na Harbek lising ani hana piraktuna ACSigi tongan mafamda media yauna yenthoke Hairiba har yenthokpa duda har masing yamdabana maram oiraga wabagai lamkhai area asi thungba ngamkhide Adubu mafam adugi miyamgi demand henjelakpadagi yumthangnariba hianglam constituency gi MLA da haijaduna hianglam amadi wabagai gi AC gi mi punna leiriba wabagai lamkhai gi lomi singda yenthoknaba harbek chamri adu mahaki share leitringai gi numit kharani gi oina lokhi Hariba har adu mahaki agriculture gi nominee M Haribala gi mapuroiba santagi dukan gi godown da thamduna yenthoknaba numit ngairekhibani Adubu pau phauno bawatpadagi mathakta lawsalna hairiba asida mapung phana thijinringai har asibu black market ki damak paisinduna thamlambagi mongda media da thamlakpa asi laibak thibani loina na mahaki maikaidagi su har yenbagi thabak thamoi sengna tawduna wabagai asida mamangi MLA gi mong maril taramdabana maram oiraga lawmi singna thengnariba awaba adu kokhanaba wasak amagi makhada thabak tawribani Maram asina lawsalna su mahaki thamoi sengna tawriba thabak asibu khangbiduna wabagai gi lawmi singi awaba punna saruk yaminasi haikhe अखोइन लौजरीबा अदुम हाबिक साबीसी आई याम्बा ऑनरेबल MLA कोई लामुदुंगी कोई रामो राधेश्यामगी अदुगु ममाले सिंह संवा चिंथोकदबदगी साबी खक आई मतम खितंग आई चिंथोकदा आई पिजरगे तामो साबी खद पीबीयू हाइदना लौरकांदा आई होना जबने करिगुंबा ngsaigi ogai kendana chahi tara wadan lakhiba matam haibadi akoi MLA si ogai romda leitabana mar morkanda atopa jaga da lei akoi leirakanda ogai kendagi adum lomi mayam sina chahi tara Harbek si kamai to lawgdagi hena lak honor ko matamda karamba Manipuri sangsalamtana wagai ke da Harbek ama phanganabagi plan to biba legrge Baumi singa unabadudha saruk yakhiba hianglam constituency gi MLA Dr. Y Radheshyamna makha taraduna wabagai lamkhai kaithel da pairiba haradu black market ki damak paisinduna thambanate haradu department na hianglam constituency gi oinadi marang kaina pirakpana wabagai gi anoba har ama piraktringai numit kharani gi oina pikhibani Maram asina thodok asida aikhoi maselgi marakta amana amabu lana unaba asi tawbiganu tawkhiba pumnamak asi lawmi miyamgi interesta amadi lamdam asigi chathok hena puthokpa ngamnabagi pandamda tawkhibani are potse magi nomini gi store hagadra magi kenu thamba matamda laibak thidna lana sinaba manbagi thoma thokhibadu madu laibak thibani madu aranba wafamni ngai singnamak hariba bora chamri se aina yalam kendagi chathungdagi bogai kendagi chathungda han boina adjustment to boina mangonda puhan bani haina isindoksa Lomi singda matam chana urea har fanghalu lomi singi damak policy semu urea har da politics tawganu lomi da har sinau karbar wala singda sinaganu haiba demand tawraduna hianglam SC gi manung chana leiba hianglam lai pangal ba kaithelda naharol gi thodang pauchi gi senior correspondent su oiriba sido hianglam gi ex president Ilangbam Bormanina chara henbagi khongjang changchinkhre chinjakta mipal tangdanaba lomi singbu nungsibiu lomi yaudana khoi hingba ngamloi lomi singi punsi kallu lomi da har fanghalu urea har da politics tawbiganu haina thabak te card singaloina na chathakiba chara henbagi khongjang aduda Ilangbam Bormanina fongdorkhibada Hauzik Manipur da urea har gi thokliba wathok asi Manipur lengakna urea har da politics tawbadagi thokpani handak chahi asi kharangana nongju lakhre haibasi mari leinaba department na khanghodrabara Lomi singna harbek ama fangnaba ahing yarektuna lakli haibasi khangdrabara Lomi singi awaba si koknaba kharangana urea har sing asi chingsinduna thambiba kari kaibage handak chingsiluriba har sing asina demand tawriba lomi singna fangdadana ina khunba business tawba kanguna fanghalibasi karigino Chief Minister Mijeng Sangba luchingba amani haina aikoina thajaba thamliba misak amane adubu Agriculture Department gi staff leina makhoigi mathau pidriba yamna michang mikhai naiba MLA singda urea har karigi sinaribano
Hojik aina leijariba hianglam kendrada yeliba hargi khuyensi mong yamna maril tadre. MLA ga naknaba mangona vote piba mioi kharada nomidang lona har pire. Masi social media da su miyamna khangnaraba wafamni. Lawmi singna har fangnatraga haukhiba July 12 gi numidang wairamda wabagai kaithelda lona dukan mapuna thamlamba harbek chamri lawsalna fagatuna lamdamdugi club singa pullaga miyamda yenthokpa Manipur miyamna thengnakhrabani. MLA singda sinaba har oibana huran pojo nasida dukandar aduga MLA ga mari lenafam thoktabra. Thaubal amadi Kakching district ki department na nongmada harbek chamaga yankai yengani hairi. Masidi Phagatkhraba Loktak Pata Thumbek Mari Manga Khakta Thadabagumbani. Yam Khraba Kakching district ki Lawmi Miyamda hairiba harbek chahu masina kaidawruni. Mathang amuk yenabagi tariksu lauthokpa ngamde masidi khosaunarba Lawmi Miyam gi mitta utchaibani. Chief Minister na yamna lumna lawriba chinjak mipal tangdaba hairiba fazaraba wakhalolasi Minister MLA amadi department gi makok thongba kharna pumchai chahalibasi Chief Minister na athubada mijeng changbiduna akaknaba matamgi manungda sizinnagadawriba urea harasi fanghanbinaba senbiyo. Lawmi singna ngasi thengnariba awaba si urubada ai isamak thamoy yamna nungaitaba fawi chinjakta mipal tangdaba Manipur ama ohensi hairabadi government na athubada urea har miyamda fanghanbiyu. Harda apikpa akhuba politics tawriba mari lenaba sengi mathakta Chief Minister na mijeng changbiyu Lawmi singna thengnariba urea hargi problem ase koktriba phawba chara henbagi khongjang ase makhata na changsin ki gani hairi.